Kuki zo Furupna India government Thamliba Dimansing Fanglaba Khaktada Khutlai Thadokkani Pawasi Kangla Pau Sedagi Lokachavane. Kuki zo Furupna Government of India Thamkiba Dimansing Fanglaba Matam Khaktada Khutlai Thadokkani Haina Kuki zo Village Volunteer Coordinating Committee gi Maikidagi Phongdorokle Agency dagi Fangwa Paw Amagi Matungin Manipur Amadi Tribal Sing Mahosagum Tangdu Laitana Amadi Safana Lainaba Mathakta Khongthang Lokhatpi Haina Kuki zo Village Volunteer Coordinating Committee na India Leinungda Khutsinnakhre haire Kuki zo Village Volunteer Coordinating Committee gi Maikidagi Phongdorokpada Kumja Lisingani Kulhumdoi gi May 3 dagi Satharakliba Irang asida state na sponsor tauba group kharana Kuki zo Furupta atat akham laitana toine ate kaya chatharakhe Maduda Laingak asina makoibu ningthina ngak senbidabadagi makoi masana ngak thoksanabagidama tangai fadana khulai paikhibanai Irang asi laksinabagidama lona yadaba mawongda pairiba khulaising pikhalangnaba Governor Ajay Kumar Balana khangankhiba demand adu Kuki Village Volunteers singi oinadi Kuki Furupna India Leinungda thamkhiba tongan-tonganba demand mari adu thabak to onthoklaba khaktada oithokane Makoina taliba demand sing adudi Kuki zone khundaba mafam singi tokhaiba Leingak thamba Kuki zone namna khundaba mafam singdagi Manipur Police lauthokpa Mitai group sing na lutaw khiba khulai sing surrender tawhanba amadi Kuki zo Village Volunteer sing da legal protection piba sina chingbani haide Aramba Tenggoloisingna security da khulai chahum gi Mathakta Khutsinnakhre Pawasi Kangla Pau sedagi lokhatchavane Haukhiba February kunda Manipur gi Governor Ajay Kumar Balana Logi wangmada sizinariba khulai sing security force ta sinaragnaba numit 3 gi matam thakhiba dugi ngasi aroiba numitta Aramba Tenggoloisingna masang yamlaba khulai kaya ama security force da surrender tawkhre ngasi nungthil pung 3 lom tabada masang yamlaba Aramba Tenggoloi kaya ama makoi gi gari sing da khulai kaya ama haptuna first MR complex ta thawjilakpaga loinana khulai sing adu surrender tawkhibane khulai surrender tawkhiba du da paumi sing amata changan khidabaga loinana Aramba Tenggol kayabu ngakpi senbiduna lairakliba ima ivel kayabu changalaktabadagi khoisaungna duna hanakhiba yaungna kheng Aramba Tenggoloisingna tongan ba makhalgi khulai sahumgi mathakta loina duna surrender tawna ba changlakhiba duda Assam Rifles amadi security force kayana fast MR gate akanba mawongda ngak senbagi thabak chathakhe panba yabadi haukhiba February 15 da Aramba Tenggolgi luching purel korongan ba khumanna luchingba mihut kangbu amana Manipurgi Governor AK Walaga Unaduna yanakhiba amagi makhada khulai sing adu Khutsinnakhre ne Amaromda ngasigi khulai Khutsinaba lakhiba duda saruk yakhibe Maira paibigi luchingbi amana hai Manipur da khangawduna thoglakhiba lal asida Aramba Tenggolna choba thodang lawduna lakhe ngasidi Aramba Tenggol su khulai Khutsinnakhre khul ngakpa sing su khulai Khutsinnakhre masida muganna Kuki singna landaraktuna mitai ama hek sokpada Khutsinnakhre khulai sing mama singna muganna lawkhatuna Iraibak Manipur kannaba lanthengnagani haina su phongdokhe Amaromda ngasi tongan ba district sing da su khulai kaya surrender tawrokba leptre Kuki Militantsingna National Highway ani Kansinduna Saramba Bunkersing amadi Kuki Nupisingi Punpham sang Thugaikhre Athingba Piruba Kuki volunteer taruksu Fajinkhre Pawasi Kanglaipaki Maira Pausedagi lokhatchavane National Highway 2 Imphal Dimapur Paringi Imphal West District ki manungsanba Kanglatombi amadi Kangpokpi District ki manungsanba Gampi Fai anigi marakta lambi sarukaya thachinduna Kuki khulai paibasingna Saramba Bunkersing amadi Kuki Nupisingi Punpham sing ngasi security force ki kangbuna JCB sizinaduna Thugaikhre security force na sathakiba drive aduda Athingba Piruba Kuki masa taruksu security force na Fajinkhiba sing thadoknaba dabi tawduna Kuki Nupisinga irang haurakre haire Pawasina hai security force ki maikaidagi langi matawgumna National Highway gi lambi gi saruk sokna Kuki khulai paibasingna sajilamba Bunkersing amadi Kuki Nupisingna khongjang changsinba matamda Punpham oina Saramba sangsing lauthoknaba mangjongna kayarak hanna khangankhrabasu lauthoktabadagi ngasi ayuk pung 5 rom taba matamdagi masing yamlaba security forcingna ngak selaga JCB sizinaduna lambi gi nagyata Saramba Bunkersing sangsing thugaiduna mangankhibani haire security force ki kangbuna drive chathare haibagi pau tabadagi Kuki khunja kaya thoroktuna security force ki drive aduda ayet papina bohona kheng maduda miyoi taruk security force na Fajinkhi haire Fajinkhiba miyoi sing adude jankholun guite gamkho hau chongloi henminlan chongloi kaiminlan chongloi janthelen hauki bamade lominthang lufeng kawe makoi tarung ma Kangpokpi district tagi ni haire pawasin hai Kuki khunja khara security force ki kangbuna Fajinkhre haibagi pau hekta waga Kangpokpi dagi yauna Kuki nupi kaya bus da Gampi 5 fauba bus da lakhe matungda Fajinkhre ba miyoi sing adu Saparmaina police station da
Khutsinnakhre haibagi pau phangbadagi Kuki Nupisingi Saparmaina Police Station ki gate thomjinduna Fajinkhre miyoising adu condition amata yauduna thadongnaba khongjang changsankhi haire ngasi nungthil pung ani helaba faubada Fajinkhre sing adu thadoi haibagi pau phangba ngamdre Operation da Kuki Militantsingna Leinungda Lottuna Thamlamba Khutsu Khulai Kayamarum Fagatkhre Pawasi Kangla Pau se dagi lokhachabane ngasi ayuk mari suba maha regiment amade yangang pokpi police ki apunba team amana urang patching amade Faifizang area da paksana thiba humbagi thabak sathabada Kuki Militantsing Leinungda Lotsinduna Thamlamba Khutsu Khulai Kayamarum Fagatpa ngamkhre press na fangba paw amagi matungin ngasi ayuk pung 9:9:45 tarakbada urang patching yang paringda Kuki Khulai paiba khara sathok sasin tawre haibagi akaknaba intelligence ki paw ama phangbadagi mari suba maha regiment ki major Arjun amade Major Taranjit na luchingba team amaga yangang pokpi police ki team amaga na maikai animaktagi koisinduna thiba humba sathaba hauki haire combined team aduna urang patching amade Phaipizang area da singnaba ma laibadagi sniper dog sizinaduna thiba humbagi thabak sathabada Khutsu Khulai sing adu polythene achauba mana yomselaga Leinungda phumduna lairamba thengna rakhibani haire combined team aduna recover tawraglaba Khulai sing adu de scope yauba modified sniper rifle ama local made 9mm pistol ama 36 high explosive hand grenade manga baupeng radio set ane local made gun manga local made improvised rocket cell ane kapthokraba local made cell ama achauba local made bomb cell ahum apikpa local made bomb cell nipan sniper gi kapa yariba nongmai maru taraga mathoi 7.62 live round taret 5.56 live round nipan amade 9mm live round nipan recover tawkhi haire